Hai mẹ ngasiꯗꯤ ꯀꯣꯕꯤ ꯁꯥꯛꯅꯦ ꯑꯗꯨꯒ ꯑꯁꯤꯅ ꯆꯦꯡꯒꯨꯝ ꯀꯥꯡꯒꯧꯅꯦ ꯑꯗꯨꯒ ꯁꯤꯅ ꯕꯣꯔꯤꯗꯣ ꯊꯥꯎꯗ ꯀꯥꯍꯜꯂꯒ ꯉꯧꯕꯅꯦ ꯉꯧꯔꯒ ꯃꯣꯔꯣꯛ ꯃꯦꯠꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯅꯍꯥꯟꯁꯦ ꯀꯤꯝꯆꯤꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯀꯤꯝꯆꯤꯁꯦ ꯃꯤꯅ ꯆꯥꯕꯗ ꯎꯕꯗꯩꯀꯣ ꯆꯥꯅꯤꯡꯃꯟꯗꯅ ꯑꯩꯅ ꯁꯦꯝꯕꯅꯦꯕꯀꯣ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯑꯝꯇꯪ ꯉꯁꯤꯁꯦ ꯃꯌꯥꯝꯁꯤꯅ ꯃꯑꯣꯡ ꯃꯥꯟꯅꯕ ꯁꯦꯝꯕ ꯀꯤꯝꯆꯤꯅꯤꯀꯣ ꯑꯁꯦꯡꯕꯒꯤꯗꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯃꯟꯕꯒꯤ ꯁꯨꯝ ꯁꯦꯝꯃꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝ ꯀꯣꯕꯤꯁꯤꯗꯤ ꯌꯣꯡꯆꯥꯛꯀ ꯇꯧꯔ ꯄꯥꯅꯤ ꯍꯌꯦꯡ ꯆꯥꯛ trứng còn hỏi
好嘞吧。好嘞吧。ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ